Army Sijinaduna Miyambu Namsinnaba Hotnaba, Leng Otpa Ngamhandaba Amadi Neibagi Thouwong CHATHABA si MALEMDA India KHAKTAMAK OIRAMGANI HAINA UCM gi President DHIREN PHONGDOKHRE Wafam asi United People's Front Manipur UPF na Sinduna ekoi amuk hanna kuntak halarosi haiba pandamda chatharakliba chahi taret kuntak pa ningsing thoram gi manung channa motorcycle rally pausel puduna mafam kaya da chatpagi manung channa wabagai lamkhai da pangthokba miyam gi mifam da phongdokibani ngasi morang college tagi lamtha kiba pausel puba motorcycle rally adu kumbi kaitel wangu lamkhai wabagai kaitel kangsing kaitel wangjing kaitel thobal kaitel yaripok kaitel kongba kaitel fauduna lakpagal loinina miyam gi mifam amadi street corner meeting na chingba pangthoklaba tungda manipur college singzamaida lamthungki khongsat adubu hianglam wabagai meira paibi singna wabagai lamkhai da oktuna pungning thokatpagal loinina miyam gi mifam pangthoki maduda UCM gi president DHIREN hai thokliba irang asida oiriba fibam singasi ekoina khangminnaba changi India gi citizen oiriba ekoida lengakna thadokpa proxy army singna ot neihanba masagi lengak ki makhada leiriba miyamda mafam amadagi hendok handana thamba yekna bugum khanba asi malemgi manungda India lengak asi khaktani narco terrorist haibasi tasengna kanano hairabadi India na sakthung hullaga thamba khulai paiba terrorist sing adubuni makoina miyamda onsinduna nongmei kaphalli amadi miot minei chathari asigumba kaya asi ekoina khangmin naraga thengnaminaba changi haiki mifam aduda UPF Manipur gi president Nongthombam Rupachandra advisor W2nd Komdram Ratan Lamkhai Lerembi Nupi Chawkhat Thorang Luf Yanglam Wawagai gi president Yumnam Ongbi Mangi Debi amadi member Songtham Ongbi Sanahal Yauna Wawagai amadi Hyanglam Meira Paibi gi Miyoi Kaya Susaruyaki Kongsat Singh aduda ekoi amuk kuntak laroisi ekoi gi tungi laibak leblasi yalhomi singi apunba Manipur khunai semlasi long live Manipur long live UPF haiba kholau kaya su lauki भारत की स्टेट में होने ले रहा पीपल से होने ले रहा मतुंग सीधे न सीधे कोई लेंगा का थादों का प्रोक्सी आर्मी सिंगना माँ की लेंगा का तो कोई प्रजा सिंग सी कोट नहीं है ना ऐसा नहीं को मतलब द म्यू एबी ह्यूमन राइट माहल लगता पसी लाखों मतलब द इंडिया को में न सी पाओ तरी को मत हाई को मतलब नाको टेररिस्टिंग मधु कना कनानो हाई तारगती इंडिया ना पैसा थादरगा अदुम लबा बकोई द सक्था मिलगा थंबा नोमई पाइबा तो टेररिस्टिंग दो मधुना अखोई मिशन मियाम ओनसिल लगा नोमई काफन दरगांदा अखोई सिंग द मियोट मिले चथाबलेबा अदुम लबा गवर्नमेंट अदुम थादोपा प्रोक्सी आर्मी सिंगना कोलनबा अदुम लबा लेपाक से इंडिया खतने आइ बसे समझलिएबा इंडिया की तोमान तोमान को यूथ में आवा लाखवे दुबु बेदो वेदा बसी रिजॉल्व तौना होनर के आइ बसे अखोई न मंग मुखम थोते